2024 da pangtokadariba Lok Sabha election gi mamangda Prime Minister Narendra Modi na crore 55,600 fawagi oigadaba Viksit Bharat Viksit North East haiba scheme masi unveil tawkre. Masida Assam gi oina crore 17,500 gi oigadaba project kaya ama Assam da laktuna ahom king gi general oiramba Lachit Barpukan gi mitam maikhum hangdokpaga loinana project sing adu 9 March ta jatra hunkre. Assam gi cha bagan kayada amadi Kaziranga National Park ta koi bachatuna photo kaya su kapki yamna nungairaba moment amani enjoy tawribase. Matang asida asuk nakna samdadi laklami tawbutabu chahi fagadoroba lan tawriba yumthangna duna leiriba Manipur asidadi laklaga santi puraknabagidamak wa ngangbadi thambu thamko online gi kuthangda oina crore 3,900 gi oigadaba project nipan jatra hunki. Project sing adudi CRIF ki makada sagadaba sorok ani Jal Jeevan Mission gi makada sagadaba water supply Craft Heirloom Village National Highway Project Mari makoi sing adudi Imphal to More Tamenglong to Khongsang Maram to Paren aduga Chuchanpur dagina tuibai fawba sisu yauri. India gi economy asi next 10 years ta Prithvi gi ahum suba khwaidagi chawba economy oiragani haina panari. Matang asida lebak amagi jaga ama khakta chawkhatlaga santi leiraga lebak pumba dubu chawkhatle habadi khak yaroi. Manipur dadi angam mathau sing asina santi leire de hai tawbadabu nungti gi machi machi khudingda kamnabadi lepte. Asida natana hawjik superfine cheng asi kg da lupa yankhai yaurabani. Masida dum khanthabiro akhoi gi economy se kamdawrubno habado. Yamna nokning liba amana India si technology ki lamda space ki lamda missile natragana military power da khak yengluba matamdasu fourth most powerful military ni oiribasi Prithvi asida tawbatabu asuk yamna powerful oiraba nation asina foreign people ke ama yaure haibasu khanglabani asida chunatana kanana matau karamna lanasi hawraklibno haibasi khanglaba maktada KUKI singa se kiribra natragana namduna lokshin bikraba kanglai pak asibu machet tana thugailage hana khallabra kaino matawre Losilakpa asida mayam gidamak interesting oiraba amadi informative oiraba video kaya ama puduna lakpada thawai happy boina channel sibu support tawbiram.